Hौzik faubagi khwaidigi update oiba pau tabiriba singbo misanda saikon mataram noksari hauzik ahambada maru oiba pau miyamda pizari India ke asoba exam singda mete megna thaba yahangadawri Hindi lonsu tamsi irolsu yokasi lon khudimak haijinba tamsinbada mangjaba leite haina education minister na phongdokre Pung kungamari ki manungda miyoi chani kuntra mathoi positive oiki miyoi ahumna laikidre Tare Suba Student Olympic National Games ta saruk yagadaba sanaroi sing Imphal thadokre Member singi pitokpam thokpa sempam pitoklamdana langegi proprietor lot kre hari IRB ki zamandar rifleman gi recruitment athubu matamda loisinbiu haina JSC na hari lonana lenga ki college ama ima londa larik tamhan naba desam amasung milana education minister da memorandum pisinkhre hauzik maroiba pausing miyamda sandokna pizari India ki asoba exam singda mite mekta thana basingna thaba yanaba lengak na thorang paikatli hauzik manipur Hindi lonsu yamna mathok tare aduna aikhoi Hindi lonsu haijinsi amadi tamsinsi lon khudimak tamsinbada aikhoi da mangjaba kadisu leite haina education minister S Rajan phongdokre Hindi Teachers Training Institute amadi Hindi Teachers Training College na puna sinduna Gem College campus ta leba Hindi Teachers Training College ta pangtokkiba Hindi Divas listening ni kunga mathuge thoramda saruk yakhiba minister Rajan makha tan haiki India ki asoba exam singda meite mek thaningba singna thaba yanaba Manipur gi Legislative Assembly gi mifam da putoktuna pass tawna bohonagani Manipur gi lon khaktana tana Hindi lon su aikhoina tamsinba hajinba mathok tai Hindi lon hauzik Manipur da su yamna mathok tare hari Minister na haikibada Hindi lon India ki tongan ba mafam da chatpada lon asi khangdaba yadaba lon oiri masida natana Manipur da su yamna maru oiba lon ama oiri Manipur da leiriba tongan ba lon sing asigi maru oiba asisu aikhoina nathai bachum de lon sing asi hena chakhot hanaba Manipur da leiriba school singi class 6 tagina 10 pawba tamliba mairi singi syllabus ta optional subject oina hapnaba sem share center na lupa crore Taragani-pan kaitharaktuna lamdam asigi loken dialect singbu hena chakhot hanaba honarakpa asigi saruk ama oina wat poza sing haptuna India lengak na mangliba manglan asi mangphawnahan bangamlagani haina phongdokli Hindi Teachers Training Institute amadi Hindi Teachers Training College anigi awat pa kudimak lengak na yingsilaba tungda estimate ama semlaga awat pa kudimak mensilagani haibagi thajabasu piramki hairi Hauki bapang kunga marida miyoi lising ahumga chahum kunga mapan COVID-19 test obo matamda miyoi chani kuntra mathoi nauna COVID-19 positive oikibaga lonana positivity rate asi chada 3.8 oikre amadi miyoi ahumna leikhidre haina Manipur lengaki health department gi report amana hari Report asigi matung inna hokiba pung kunga mari asida positive oikiba sing adudi Bisnupur dagi manga Chandel dagi ama CC Pur dagi taraga taret Imphal East dagi kuntraga taret Imphal West dagi chama kuntra mari Kaksing dagi ama Kamjong dagi ama Kangpokpi dagi mari None dagi mari Sanapati dagi ahum Tamelong dagi ani Thoubal dagi tara amadi Ukhrul dagi tarani Manipur gi oina apun ba confirm case ki masing asi miyoi lang amagali sing taraga taret chatruk subna Nifuga mathoi sukre haukiba pung kunga mari da laikidaba migi masing na Imphal East gi ama lonana Imphal West gi ani ni hairi COVID laisina maram oiduna hauzik phawbada miyoi lising amaga chanipan taraga manga laikidre hairi haukiba pung kunga mari asida miyoi chani kuntra mathoi discharge tawkibaga lonana hauzik phawbada apunba miyoi lak amaga lising tara humdoi sumna kuntraga nithoi recover tawba ngamkhre Recovery rate asi sada marpu taraga taruk dasmik ani ahum oiri haukiba pung kunga mari asida vaccine dose lising manga gachanipan sumna taruk kap kibaga lonana state asigi apunba dose lak taraga tarukka sahum sumna humpuga mathoi kap thokpa ngamkhre hari
अमरमदा कोबिलाइजर साफरकपदगी मनपुगी लंबी सोरोकसिंगदा मी चिंबगी सांग हेंगलकपगा लोनना लंबीदे गाड़ी चटपदा ट्रैफिक जाम थोकले मसिना अहुम सुबो वेबता हेन कुदोंचादब मायुक नगद्रा हाइबा अदु चिंगदरे लोनना मियामना मपुंग फाना वैक्सीन काफोकनबसु लेंगाकना अपील तौबगा लोनना वैक्सीन डोज सुना काफोकलबदी अहुम सुबो वेब मायुक नबदा लाइना थोकनी हाइनसु फोंदोखरबनी सही असिगी सेप्टेम्बर 13 तरमापन फाउबदा हरियाणा की रोहतक पांथोप तरह सुबह स्टूडेंट ओलंपिक्स नेशनल गेम्स लिसिंगनी कुनकुमाथोई की सरुक यागदबा मेनियर टीम अमांगसी लंगथबाल लेप मखा लेकायदा लेबा सुमथांग सनापुंगदगी लाकलिबा कुमजा कुनगनिथोइदा पांथोकदरबा स्टेट असेंबली मिखलदा नावरिया पाखंग लाकपा केंद्रदा बीजेपी की टिकट मिखल थेंगनगदरिबा सोराई सम ओंबी सगोलसेम केबिने लमथाखरे हारी लमथाबगी थौरमदुदा चुमथांग सनापुंगी मपु सोराइसम गोबिंद अमित मणिपुर स्टेडिंग ओलंपिक एसोसिएशन की वर्किंग प्रेसिडेंट संतोष मंगांगसा मणिपुर टीम की टीम मैनेजर इसाद अली माइबम कोच नीलंजोय निसिंगबा मियोय क्याना लुचिंगदुना लमथाखी मणिपुर की टीम दा सानरोय चातनीगा चरिगे सुमद हुमफुरोमना गेम असिदा फुटबॉल बैडमिंटन टेबल टेनिस न सिंगबा मसाना सिंगदा सरुक जागदौरी हारी लनगई स्कीम ग्रुप के मंगा सुबह दगिना निपान सुबह फेस फाउबगी मेंबर सिंगदा पिफम थोकपा सेंपम सिंग पिथोक लमदना लनगई की प्रोपाइटर टेलम अरुण कुमार लोटख्रे महाक पुथिदुना मेंबर सिंगी फंगफम थोकपा सेंपम सिंग फंगनबु होनबदा मरी लेनबा सिंगना मतेंग पांगबियु हाइना लनगई स्कीम ग्रुप की मेंबर सिंगी माइकेदगी फोंगदोरकली हंदक डिपार्टमेंट ऑफ एजुकेशन एस न सही असिगी अगस्त 13 ग्रेजुएट टीचर रिटन टेस्ट एग्जाम लौकिबा अदु अथोबा मतमदा हाइदोक पिनबा मरी लेनबा अथॉरिटी दा अपील तरोकली एग्जाम के रिजल्ट हाइदोक मतमदा यामना ट्रांसपेरेंसी लेना हाइबदी कैंडिडेट खुदिमकी रिटन एग्जाम दा फंकिबा मार्क्सिंग अदु लोकल न्यूज़पेपर सिंगदा अमदी इलेक्ट्रॉनिक मीडिया दा हाना फोंदोक पिबा तंगाई फदे हाइना फोंदोरकली तरा अमसुंग तरामथोई सुबह आईआरबी की जमानदार अमसुंग राइफल मेल लौबगी रिक्रूटमेंट की थबक अथुब मतमदा लोइसिनबिनबा कैंडिडेट सिंगना अपुनबा जेसिना अपील तरुकली तरा अमसुंग तरामथोई सुबह आईआरबी की जमानदार अमसुंग राइफल मेल लौबगी रिक्रूटमेंट की थबक ता अथुब मतमदा हाइदोकपिनबा तक्सिलदुना ngasi जेसिना मणिपुर की चीफ मिनिस्टर एन बिरेन की बंगलोदा योमसिलक्की हारी कैंडिडेट सिंगना खोई महंगुम दा जोमसिंग लक्लबसु पुलिस ना कैंडिडेट सिंग अदुबु सेम बंगलोदगी तक्थुरलब मतुंगदा कैंडिडेट सिंग अदु कैसांपाल लेमजम लेकायदा लेबा कम्युनिटी हॉल दा पुनकी मफम अदुदा इम्फाल ईस्ट डिस्ट्रिक्ट के एसपी डॉक्टर एस इबोमचा यावना जेएससी की म्यूसिंगा वारी सानखी हाइरी एनएपी कुमजाली सिंगनी कुंदा मल्टीडिसिप्लिनरी कॉलेज अमसुंग स्पेशल इकोनॉमिक्स जोन लाकपदा इरोल एक योखनबा अमसुंग ngakthoknaba tax chani ga humdra manga gi mangoina lenga ki college ama imalonda larik tamhangada haiduna ngasi desama amasung milana education minister da memorandum ama pesan kre hari memorandum aduda yauriba demand singdi loan haibasi miyoiba khunai ga tana thanaba yadraba mahoksa gi lairembi gi khudolni loan haibasi wakhaldi wakal haibasi loni miyoiba gi top masak amadi wakal khanbangam gi pangal laiba sini miyoiba khunai na mahi masing tambabu asuki matik maru oina launariba si mahi tamba miyoibabu कांगलोन चुमना वाखल खनब ngमहली इमालोन हाइबसी महौसा लाइरेंबिगी खुदोलनी मी ओइना पोकलबदी लोल अमा सोदना ngang बाहेगनी तमदना मतोमता हैरक पाहाइबसी इमालोन खक्तने हाइना फोंगदोकली पोकमिनबा मचिन मनाव आरके 90 देवी अमदी आरके पाइनसी देवेना स्केटिंग इवेंट्स अफम क्यादा मेडल लोबंगम किबगिदमग इंटरनेशनल बुक ऑफ रिकॉर्ड ता थमख्रे हारी मिस दी वर्ल्ड रिकॉर्ड ऑफ मैक्सिमम पीपल स्केटिंग इन मल्टीपर्पज वेन्यूज इवेंट असि वर्ल्ड वाइड इवेंट प्लानर्स इंडिया ना होकिबा जुनगी सेसत कुंदगी न्यू दिल्ली दा पिसन किबा सनारी लिसिंग मचनिपान मरपुतरा मंगागी पार्टिसिपेट तौकिबा इवेंट अमनी मकोई अनि इंटरनेशनल मेडल एंड सोशल एक्टिविस्ट मयांग नंबम दाइनागी मचानी हारी मकोई अनि हारिबा इंटरनेशनल बुक ऑफ रिकॉर्ड असि कुमजा लिसिंग अनि तरगनी पांदसु लौरखरबनी हारी
चलिबा एकेडमिक सेशन लिसिंग अनि कुमाथोय कुलहुमदोय गी ओइना डीएम कॉलेज की टीचर्स एजुकेशन इम्फाल गी बेड एंट्रेंस टेस्ट की रिजल्ट हाइदोकले मणिपुर लेंगा की पाउताक मतुंग इना प्री सर्विस कैंडिडेट की ओइना महिरोय यांखैदगिना चामदा हेंगखरे लोदना इन सर्विस कैंडिडेट की ओइना चलिबा सेशन असिदगी यांखैदा हंथखरे हारी अकोप मरोन कॉलेज असिगी वेबसाइट www.dmcte.ac.in दगी नत्रगना कॉलेज की नोटिस बोर्ड तगी खंगबा यागनी हाइना कॉलेज असिगी प्रिंसिपल डॉक्टर आर.के. लोकेंद्र न थादोरकपा चेरोल अमना खंगलकली Hairok SC MLA Thokso Brother Sham Yauna Pangthokpa meeting amada aikugi kendra gi lambi thong phatriba se karamba matamda sembidena haina MLA da hanglubi nupi ama meeting mafam dagi kaukthok nupi mayam amana fudaram le haibu wafam adu yumfam yaudabani tawriba meeting adudi board ki natte maira paibi singi oiba meeting ni police na mabu lockup ta thamkiba dusu local MLA masung maira paibi singa hiram amatada mari lenade haina kongsang maira paibi gi secretary thangjam sanoina फोंदोरकली ngasi खोंगसांगदा पांगथोकपा पावगी मिफम अमदा थांगजम सानोइना हाइकिबदा लमदम असिगी सुमैरा संग अमतंग साउनबा एमएलए राधेश्याम कौगदुना मैरा पाइबि सिंगना मीटिंग पांगथोकपनी बोर्ड कमली लेनेना पांगथोकपा मीटिंग सुनते मीटिंग पांगथोकलिङैदा लाइखुराम ओंबी मलालैमना युथक्सिलगा मीटिंग गा मरि लेनेदबा वा nganglakpana maram ओरगा महाकपु वा ngangbा लेपनबा हारुबदा खोल कलकपदगी मयामना चिंगथोकखिबनी अमदी महाकी मयुमदा चंगलुरगा महाकपु चिंगथोकपदा याउबी नुपी अमदा महाकना फुनबा होनरखिबनी हारि थौदोक अदुगी मतांगदा मलाना लेकाय मयामदा थोबा मतमदा संगदोरक्त्रबदी लेकायना लोरकपा वारेपता मलाना याजगदबनी हाइना फोंगदोरकली Coalition Against Drug and Alcohol Kadana Lamdam Asidagi Mayay Kabatsinjak Maruf Fangna Mutana Basangsilakpa Tawan Tonganba Kongjangi Saruk Amaoina Ngasinung Tilpung Anitaba Matamda Taubal District Manung Janalaiba Wangkem Pukri Mapalda Taubal District United Women's Development Organization Taubal Ima Ningol Sinta Yaifalup Wangkem Amasung Kadaga Puna Kusanaduna Miyam Yoiba Kanana Nebagi Mifum Ama Pangtok Rehaina Kadagi Information and Publicity Secretary Kundomum Anana Thadorakpa Cherol Amana Hari Pangtok Kiba Kanana Nebagi Mipum Aduda Kangembam Pramodini President Ningol Yaifalup PM Sarjubala Vice President Ningol Sinta Yaifalup Manang Tem Ongbi Sanatombi Secretary Taubal Imamasung Hizam Priyokumar President Kadana Taurumadugi President Member Sing Oina Saruk Yaki Hari Taurumadugi Resource Person Oina Kadagi General Secretary Gitchandra Mangang na Hakibada Manipur Lengang na Yu Tingbang Ngamdre Haiba Aranba Propaganda Togduna Micham Yambu Lana Lamjing Duna Lamdamasida Yu Legalization Tauna Bohonaba Laibak Tibani Makatana Mahana Fongo Kibada Lotuna Ladiba Lalhoba Singbana Koti Tiduna Pabadingam Laga Fongna Manipurgi Mapam Kudingda Marang Kaina Fongiba Yu Buna Tingbang Ngamdre Haiba Sim Yam Daminambani Manipur Lengang na Bukchil Senga Lamdam Asidagi yu thingi haina khalabadi mai pakloidabagi maram leite haina phongdokli $35 Khangabo Kendrigi Manung General Labor Polling Number 4 Uyal Kunogda Social Worker Case Manager Mangang State Executive Member BJP Manipur Pradesh Ki Miyang Makhada Mahaki Machanupa Dr. Roman Kumar Khundrak Pamna Mai Thanaba Polam Singh Wire Floodlight Blood Nasingba Kusina Kre Hari Polam Singh adu Kusinabaga Lunana Dr. Roman Kumar Khundrak Pamna Fongdo Kibada Club Asina Konba Lambi Singh Krada Matam Karagi Mamangdagi Mambada Maram Oregon Numidangi Matamda Satoksa Sinda Miyamda Kudong Chadaba Kaya Lady Harabirak Padagidamak Mai Thanaba Polam Singh Asi Kusinabani Haina Fongdokli Makatana Laika Isigi Sakot Taurangda Ngamamateng Pangkigani UKYW Ogi Secretary Amadi Member Singi Maiki Digi Matam Kuinadagi Mai Mamduna Leraklaba Playground Amadi Lambigi Electric Pole Singda Thanaba Floodlight Amadi Blub Amadi Wire Kusinda Bidak Pagalana Laika Sida Ana Ayaki Mateng da Pangbiramagi Damak Tagatpa Fungdo Pagalana Matung Tarakpada Tauru Tauru Bakudi Magta Mapuna Chanbiba Amadi Mai Pak Papibiba Oresanu Haina Yaipa Zel Pirakli Like-minded group LMG Manipur na kahen na awbataba miyoy singra tengbang bagi kungani thurak suba tengbang thoram oidangasi Sugunu Kendrigi Manung Chanalaiba Sugunu Municipal Council gi Ward number 1 gi
Kaubuk Village da laiba Chingambam Rojitagi Mapuruba Kumar Kwang Nabadagi Hagoi Kankhat Ngamdana Amadi Rojitagi Manembok Podimarsina Naduna Awafamda Tariba Imung asida ngasi LMG Manipurna Lupali Singh Taragi Tengbang Kre Haina Group Asigi Publicity Secretary Rakesh Nauremna Thadorokpa Cherol Amana Fongdokli LMG gi Secretary Sorokhaibam Ojene Lucingba Mihut Kangbu Amana Satuna Tengbang Asi ngasi Rojitagi Mafamda Kusinakibani Hari Tengbambagi Tauramadu Mari Lenina Group Asigi Secretary Sorokhaibam Ojetna Fongdokibeda Ka Hena Waraba Imung Asigi Thamoi Soklaba Paudam Ama ISTV News ta Yaurokpadagi Group Asigi Member Kayana Mateng Pangsi Haina Purpose Taurokpadagi Hairiba Tengbang Asigi Matangda Executive Council da Pukatuna Khanaraba Matungda Asigi Tengbang Asi General Fundagi Lupali Singh Tara Tengbang Jabani Hari Ngasigi Kongchat Aduda LMG Gi Assistant Secretary Sangita Morang Tem Yaungna Group Asigi Maruiba Member Singh Toinu Gotrimayum Inauba Nomaitem Robinson Lystrom Ibungo Konjangbam Purnima Nomaitem Ibotomba Maimom Debika Khaidem Susila Mayangbam Amadi KS Mainon Ningthogja Su Saruk Yaki Hena Cherol Asina Makhatana Fongdokli Taliban Singna Afghanistan da Khudum Chanchandringai Mamangda Taliban gi Wangang Noi Jabiu Mullaha Muni Hidina Chahi Kunchumna US Amadi Afghan Force Sangi Mamangda Ifong Fongna Achamba Misam Amagi Saklo Loduna Mahak Masagi Asing Wasaktam Lotuna Leramle Haidi Wafam Wasi Taliban gi Wangang Loi Asina Paumi Singa Akhandana Unabagi Thorum Amada Fongdokibani Pau Asina Hari Jabi Ulha Mujahidin Hariba Ming Asi Asing Baming Mahaki Asing Baming Natabagumna Miyamna Kanaki Misak Aduna Kuireba Matam Asi US Amadi Afghan gi Forcing na Akan Bamong Dangak Senduna Lairekiba Kabul da Ifong Fongna Laiduna Mahak na Chatningba Mufamda Misam Amaga Chap Manana Satok Chasin Tauki Mahaki Mateng na Taliban Sing na Afghan Amadi US ki Mayakta Aronba Pau Sing Loba Yauna Makha Kayagi Tabak Taubagi Kudong Chaba Fangki Haina Fongdorakli Haujilosilakpada Maruiba Pau Sing Amuka Hana Miyamda Bizari India gi asoba exam singda maite mekna thaba yahan gadori Hindi lon su tamsi irol su yokhasi lon kudimak haijin batam sin bada mangjabalite hana Education Minister na Fongdokre Pungkun gamari manungda miyoi chani kuntra mathoi positive oiki miyoi ahumna laikidre Taris Suba Student Olympic National Games ta saruk jagada basanari sing Infal Thadokre Member Singi Pitokpam Tokpa Sampam Pitok Lamdana Langegi Provider Lord Kre Hari IRB gi Zamandar Rifleman gi Recruitment Athubu Matamda Loisin Biu Haina JSC na Fongdorakli Lunana Lengaki College Ama Imalon da Larik Tamhannaba Desam amasung Milana Education Minister da Memorandum Pisan Kre Hari Nasigi Waina Pizariba Pau Sing Asiga Lunana Loizare Diamond Redana Midang Wada Matamda Fongba Pau Singdagi Loktok Saba Maruiba Pau Miam da Pichaba Tabiriba Singbo Amukahana Kurumzari